이만나비 땅 싱가포르 두디 마양 hꯧꯖꯤꯛ ꯆꯥꯕ ꯍꯧꯔꯁꯤꯅꯦ 짜먹었으면 짜오르기 마양 이장 또 꼬레 굿네 했다 너희도 줘 그래 하고 나 좀 언제는 tôi không sang 잘했냐? hỏi hả? hả Tao xin ăn ăn ngồi nhé tao với anh tao xin ăn hỏi nga tôi không vậy mới lúc bạn đi khăn đấy thì cái bảo ai hẳn sao hay chả hꯧꯖꯤꯛ ꯌꯥꯝ ꯍꯩꯔꯝꯃꯦ 이거 가지고 끼게 머루 뒤에 끼세 벌써 ꯃꯔꯨ ꯉꯧꯕꯁꯦ ꯑꯩ ꯌꯥꯝ ꯀꯨꯏꯔꯦꯕꯀꯣ ꯆꯥꯅꯤꯡꯕ ꯑꯗꯣ ꯉꯁꯤ ꯆꯥ ꯐꯪꯉꯦ 뭐였는데 nga 판다요 뭐 ꯐꯪꯗꯤ ꯐꯪꯕ ꯑꯗꯣ ꯕ꯭ꯔꯞꯀꯤ ꯉꯥꯛꯇ ꯑꯣꯏꯔꯒ ꯕ꯭ꯔꯞꯀꯤ ꯑꯣꯏꯔꯁꯨ ꯀꯨꯏꯃꯟꯕꯒꯤ ꯍꯥꯎꯇꯕꯗꯣ ꯑꯩ ꯏꯃꯥꯟꯅꯕꯤꯁꯦ ꯑꯇꯣꯞꯄ ꯃꯐꯝꯗ ꯇꯧꯋꯦꯕ ꯃꯥꯅ ꯉꯁꯤ ꯀꯣꯏꯔꯛꯏꯅꯦ ꯔꯧꯁꯦ ꯃꯔꯨ ꯌꯥꯝ ꯌꯥꯎꯋꯦꯀꯣ ꯃꯔꯨ ꯄꯟꯅꯤ ꯃꯔꯨ ꯀꯤꯕꯩꯗꯤ ꯌꯥꯝ ꯇꯟꯕ ꯉꯥ ꯑꯇꯣꯞꯄ ꯊꯣꯡꯕꯗ ꯑꯇꯥꯎꯕꯅ ꯌꯥꯝ ꯄꯥꯝꯃꯦꯕ ꯌꯥꯝ ꯉꯥ ꯃꯀꯣꯛ ꯆꯥꯕꯗꯅꯦ ꯀꯤꯖꯩꯌꯦ ꯆꯥꯕꯁꯦ ꯃꯔꯨ ꯐꯖꯅ ꯃꯥꯜꯂ ꯆꯥꯗ꯭ꯔꯁꯨ ꯌꯥꯏ ꯄꯟꯅꯤ ꯉꯥ ꯆꯥꯕ ꯍꯥꯏꯔꯗꯤ ꯃꯥꯗꯤ ꯌꯥꯝ ꯍꯩꯕꯅꯦ ꯑꯦꯛꯁꯄꯥꯔꯠꯅꯦ ꯉꯥꯔꯤꯐꯥꯎ ꯇꯨꯝꯕꯅꯦ ꯃꯗꯨ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯥ ꯉꯥꯔꯤꯐꯥꯎꯗ ꯃꯥꯗꯤꯀꯣ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯒꯅꯦ ꯉꯥꯔꯤꯗꯣ ꯂꯧꯔ ꯆꯥ ꯉꯝꯕꯅꯦ ꯃꯊꯟꯇ ꯀꯩꯝ ꯌꯥꯎꯗꯕꯤꯗ ꯉꯥ ꯄꯥꯝꯕꯩ ꯆꯥꯡꯗꯣ ꯃꯥ ꯉꯥꯗꯤ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩꯁꯦ ꯍꯥꯎꯋꯦꯍꯦ ꯑꯃ ꯁꯂꯥꯗ ꯌꯥꯎꯗ꯭ꯔꯤꯌꯦ ꯁꯂꯥꯗꯇꯣ ꯐ꯭ꯔꯤꯖꯇ ꯊꯝꯖꯟꯁꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯁꯂꯥꯗ ꯂꯦꯡꯊꯣꯛꯄꯤꯔꯛꯑꯁꯤ ꯁꯂꯥꯗ ꯄꯣꯔꯛꯑꯦ ꯑꯩ ꯌꯦꯟ ꯑꯗꯨꯝ ꯄꯥꯏꯔꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯗꯣꯏꯁꯤꯕꯣ ꯑꯩꯁꯨ ꯈꯔ ꯍꯥꯞꯄꯝꯃꯣ ꯅꯪꯅ ꯃꯦꯟꯁꯤꯟ ꯆꯥꯗꯣꯏꯔꯥ ꯌꯥꯔꯦ ꯈꯥꯃꯦꯟꯁꯤꯟꯕ ꯃꯌꯥꯝ ꯇꯧꯔꯛꯀꯅꯤ ꯇꯤꯜꯍꯧ ꯍꯥꯞꯄꯣ ꯍꯥꯎꯋꯦ ꯊꯕꯤꯁꯤꯅ ꯏꯕꯥꯅꯤ ꯍꯥꯟꯅꯗꯤ ꯇꯥꯟꯅꯁꯦ ꯇꯧꯕꯅꯦ ꯑꯩꯁꯦ ꯈꯔ ꯇꯞꯄꯅꯤꯅ ꯌꯥꯔꯔꯣꯏꯗꯧꯕ ꯃꯥ ꯌꯥꯝ ꯇꯞꯄꯦ ꯍꯥꯟꯕ ꯇꯥꯟꯅꯕꯒ ꯌꯥꯄꯣꯟꯇꯦ ꯄꯅꯤꯁꯃꯦꯟ ꯆꯥ ꯂꯩꯔꯝꯒꯅꯤ ꯃꯥ ꯑꯩꯅ ꯊꯨꯕ ꯍꯥꯎꯋꯦ ꯉꯥ ꯆꯥꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯖꯕ ꯃꯥꯏ ꯁꯔꯨ ꯁꯔꯥꯡ ꯃꯌꯥꯝ ꯊꯤꯟꯒꯗ꯭ꯔꯅ ꯄꯥꯈꯠꯂꯦ
Mày ấy mà nó tập không có dấu cái không có. Rồi á. Tao chăm tập bên nào. Tao chẳng phải rên được. 유흥에서 싸가잖아. 나 하나 누가 신이 말이야. 싸게 좀 해오고. Chăm sinh nhà rồi nè. Chăm sinh nhà hay này rồi. Aku video saya like subscribe cho bố cậu video không? Hay hơn là màn cái video này. Vlog này. 이만나비기 블로그에 아코이제 하이르가 샘자부디 나때바 아이게 이만나비시소 아이게 좀 하이브 나때 아도 마기 블로그에 매암네 옌비라가 빠마가디 like subscribe tꯧ비라모 빠마가 되는데 나 뿌다 빠만다네. 맞아 포삼 야우지 그러냐. 깔럽 쫀떡해. 하면은 삶이 무슨 동안을 준다. 아 시제 가르바조 김이자 딱딱했다는 실례하면은 똥들은 이리 저기 막 똥들 라고 버스는 말원아 막 미운 더운 거 소데 뭐 이게 혹시 뭐 이 깔바초 페스티벌 내봐. 미 부쩍 나만 마켓. 뭐 또 빼안 밤새 봐 이게. nang nga saba hayaw daw nang nga marupa sa saba hayile masa inga iya sing basing nga kung bayan Một chai để rồi đó. Có bạn hayaw mo chắc ko sa hawa thấy rồi đó đó. Có bạn nó hay rồi. Thầy em bột sai nó nhìn răng nó hào rồi nè. Có bói là còn ăn được quả. Hay đừng ngạc hi cho họ cái dê bà. Có bạn anh chẳng sao. Khi gì mà khám thì mình nghĩ rằng không vấn đề. Tao hay nga apa juga. ông nói đi qua làm có ngon gì ai đi quên sao được cái ui vào cái ngang sẽ còn sao là phải pam dần đó mà tôi có cái năm chữ rồi Ăn một chữ này chả. họ có những chữ ở mà hong thôi con này Nổi. mà ăn cùng từ tháng năm lên ạ chứ hỏi rồi Nga ki doktor ko yo ay sungoy o jera. Mai sa marumi ang lo ko ay. Nó rồi đó. Nang pa mà ôi nhé. xin là mấy cái màu cái phần lớn nhiều nè Má nó ngon tập rồi. Maru thì lắm đấy. anh đi đây thì cái nhỏ xin nó hết ra Không như nào dân khai này nè. ಅದನ್ನ ಅಯ್ಯ ಇವಾಗ ಗೇಮ್ ನಾವು ಸಾಯ್ಗದ ಸೀದಾ ಸಾಯೋದಿ ಐ ಡಾಕ್ಟರ್ ಯೋಗೆ Ngon cô. Mày làm được lúc ngày bây giờ dần bị biết đâu. Hay không?นั่นน่ะhayo
ꯍꯦꯛꯇ ꯊꯧꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯃꯥꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯁꯨꯡꯌꯦꯡ ꯌꯦꯡꯕꯤꯌꯦ ꯊꯧꯏꯅꯦ ꯑꯩꯅ ꯌꯦꯡꯕꯤꯌꯣꯅꯦ ꯑꯩ ꯚꯤꯗꯤꯑꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯥꯎꯔꯕꯅꯤꯅ ꯌꯦꯡꯉꯛꯑꯅꯤ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯌꯦꯡꯉꯣ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯉꯥꯍꯩ ꯉꯥꯍꯩꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯍꯥꯟꯅ ꯆꯥꯔꯝꯗꯦ ꯑꯩ ꯉꯥꯍꯩꯁꯦ ꯃꯊꯪꯗꯗꯤꯅꯦ ꯃꯔꯨꯝꯁꯦ ꯉꯥꯛꯇ ꯈꯔ ꯌꯥꯝ ꯂꯩꯔꯒꯅꯦ ꯃꯔꯨꯝꯁꯦ ꯉꯥꯛꯇ ꯉꯧꯁꯦ ꯑꯇꯩ ꯀꯩꯝꯇ ꯌꯥꯎꯗꯕꯤꯗ ꯌꯥꯕ ꯉꯁꯤꯗꯤ ꯑꯩꯅ ꯂꯣꯏ ꯊꯨꯒꯥꯏꯈ꯭ꯔꯤꯁꯦ ꯑꯇꯩꯗꯤ ꯅꯠꯇꯕ ꯃꯣꯏ ꯉꯥ ꯃꯔꯨꯝꯗꯣ ꯉꯁꯥꯏ ꯁꯪꯉꯦꯕꯀꯣ ꯑꯗ ꯑꯃꯨꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯎꯗꯕ ꯑꯗꯨꯗꯨꯒꯤꯅꯤꯗ ꯃꯣꯏ ꯃꯨꯟꯁꯤꯜꯂꯛꯑꯀꯥꯟꯗ ꯉꯥꯡꯁꯤꯜꯂꯛꯄ ꯑꯣꯏꯔꯦ ꯌꯨꯝ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕ ꯌꯥꯝ ꯈꯥꯡꯉꯦ ꯑꯗꯣ 이번에 ቪ디오ꯁꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯁꯤꯟꯗ꯭ꯔꯁꯨ ꯇꯣꯛꯑꯅꯤ ꯂꯣꯏꯁꯤꯜꯂꯁꯦ ꯉꯝꯗ꯭ꯔꯦ ꯍꯥ ꯑꯗꯣ ꯁꯤ ꯌꯥꯎꯔꯤꯁꯤꯡꯁꯤꯗꯤ ꯂꯣꯏ ꯆꯥꯒꯅꯤ ꯚꯤꯗꯤꯑꯣ ꯂꯣꯏꯔ ꯆꯥꯔꯣ ꯐꯨꯖꯜꯂꯣ ꯇꯞ ꯇꯞꯅ ꯑꯩ ꯂꯣꯏꯁꯤꯜꯂꯛꯑꯦꯕ ꯍꯥ ꯍꯣꯏ ꯃꯌꯥꯝꯅ ꯍꯥꯟꯕꯤꯒ ꯀꯩꯀꯩꯅꯣ ꯇꯥꯟꯅ ꯌꯥꯄꯣꯟꯇꯦ ꯑꯗꯨ ꯑꯩ ꯃꯤꯊꯤ ꯇꯥꯅꯤ ꯃꯊꯪꯗꯤ ꯏꯕꯥꯅꯤ ꯍꯥꯟꯕꯤ ꯇꯥꯟꯅꯕꯤ ꯆꯥꯔꯛꯀꯦ ꯃꯌꯥꯝ ꯆꯪꯉꯛꯑꯀꯥꯟꯗ ꯌꯨꯝꯗ ꯆꯪꯉꯛꯑꯀꯥꯟꯗ ꯉꯥꯗꯨꯗꯤ ꯑꯩ ꯇꯜꯂꯦ ꯑꯩꯁꯨ ꯇꯜꯂꯦ ꯉꯥꯗꯨꯗꯤ ꯑꯗꯣ ꯃꯌꯥꯝ 이번에ꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯗꯤ 이번에 ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯁꯤꯕꯤꯔꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯣꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯌꯣ ꯃꯌꯥꯝ ꯏꯃꯥꯟꯅꯕꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯩꯔꯒ ꯁꯦꯝꯖꯕ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕ꯭ꯂꯣꯛꯇꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤꯁꯦ ꯑꯁꯨꯝ ꯅꯨꯡꯉꯥꯏꯅꯕꯅ ꯏꯕꯥꯅꯤꯁꯨ ꯀꯨꯏꯔꯦꯕ ꯎꯅꯗꯕ ꯑꯗꯨꯗꯨꯒꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯕꯅ ꯁꯦꯝꯖꯈꯤꯕꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ